KKL की निपान हिरक सुबह फाउंडेशन दे pangthokre कैथेल सिन फमना खिद्रे लंबी सिंह थिंगबा तौलक नकी खोंजिंग संसिनरी कुकी नार्को टेररिस्ट सिंह मथक्ता मिलिट्री क्रैकडाउन तौगदबनी नोंजु था लाक्ट्रिंगैदा सिंह की लंबी सेमजिनख्रे कुकी सिंह सथरक्लिबा थोंग असि येलो प्रूफ सिंह मुतबनबा लालोंगी स्टोरी कलेक्शन यूट्यूब चैनल लिबसु ताबिद मयाम वहानबदा तरामुक से खुरुमजरी Hojik nimidang punipan taki berluina Manipur de phong liba tongan ba pau se khalati mari ba mayam da pau dam sari Trongloubigi thoudok yan de ba phongdok tuna langthel da maira gai khongsit sat khre Maralite ba tangkul ani tamthina nomina kaptuna hat kiba pang de ba kuki terrorist ki sagli sat condemn tongnarakli pau masakhane pizeri Trongloubigi amasung CSO singna punna kogna sathariba Manipur pumba numit mangani total shutdown tobagi khongjeng handok pinaba Home Minister Govindas Konthojongna haizekre Maira religi marumda police amasung miyam gi marekta Iran thohannaba petrol bomb kerosene bomb nauri amasung yosai dagi kaklaga semba yotki nauri maru yen bakhutpu yaure haina Imphal West ki SP Ketrimium Sibakantana phongdokre Ngasigi maruiba pauta Mangan ki total sandap handopiu haina State Home Minister Govindasna phongdorakli Irang thonaba petrol bomb nauri yotki nauri maru yen biyauri BJP thabak sing boycott tawre khongjan sathasi kokomi Kuki narco terrorist sing mathakta military crackdown satho diphawa madi misam hard per CRPF personnel sing mathakta Action Lokatri Pawamiam Democratic Group Khongjan Singh Leptana Sangsin Minesi Amadi BJP Oiba Thabak Thorum Pudingmak Ngasidagi boycott Tawri Haina Coordinating Committee All Manipur Integrity Kokomina Phongdokre Trongloubigi Mihata Senaba Singh April Kunmanga Phawi Puthu Amadi Miam Sangna Serak Piu Haiba JC Musung Tongan Balup Kyan Kokiba Min Mangan Gi Total Shutdown na Hausa Gi Punsida Sauna Khaiba Pikre Kangbekpa Kanbalu KKL gi Nipani Suba Foundation degi thorumasi Jawaharlal Nehru Manipur Dance Academy de pangthokre thoromaduda minute ani tumina leptuna Trongloubigi thoudok de pikliba ngang ani lekhidaba amade CRPF na kaplaga nongmai maruna panbadagi lekhidaba mioi ahungi maphamda awaba phongdokhi lunena lup asigi lekhidaba member amadi advisory sing maphamda leikatunai kaikumna utkhi Sahi Khudingi World Book Day Mari Lenana Piba Haisna Basanta Kumar Award Lisingani Kuntruki Oina Sagnai Deba Aiba Zati Show Tombram the Pirigani Haina Saita Thopam Loop Sathau Loopna Serol Amada Pongorakli Ngasigi Maruba Pauda Delhida Pangthokpa Paogi meephamda Trongloubigi amasung Kasom thoudok sabak phakkhre Manipur di ingtappa hanjin hanba pamnabadi ahanbada constitutional order hana hanjin halu MP Bimola Koisan Kosemna longwa class 12 exam result lauthokre school college sing hangduktuna mahi tamhanaba honasi nithojam geoffrey miyam da song awaba pigadabasigi yenglaga shutdown khongsan topiu CM Kemsa Mihat Fargani Enai the Sineragani Haibakaktani Yaroi Kaidem Money Sana Katil da Adu Baksu Nomai Kablak Kre RTI Kutang da Hango Hangi Pakum Pirektaba Kroishan Kargi Manungda Governor Secretary Yaure Razbaban Going the MC Sing Kumjal Sing Samapan Marputara Marida Mitop Kantokpa Amasung Halan Kibagi Yana Se Kuyak Pina Kibagi Wang Sing Pakum Pirektre Trongloubigi laibak thiba thoudok adugi CCTV footage na singba phangduna mara leiba sing hekta phaba yabagi phiba mukti leitabanina senariba fanaba NIA investigation tawriba sida matam hajiktang sangkigani tamthiraba thoudok aduda senaba sing hekta kudakta phaba haibududi
yaroidabana amasung shutdown na maram oirega miyamda sound awaba pigadaba asina yenglaga shutdown ki khongjang asi tokpiro haina Chief Minister Y Khemsan na mari lenabasingda appeal tawkhre. Class 12 ki examination da Science, Arts amasung Commerce first position phanglakraba mahareising apamasing phangdorakli. Civil Service ta sangduna miyamgi mateng pangningi Yohan Longjam IAS officer oiduna aranba kangun sing semdok ningi kalpana. Judicial Service ta sangduna jesama oiningi sarangthem ayingbi laibak ki thabak pamdi entrepreneur oina honagani thoihenba thonga pau masakhane pijari mehung sinin kulumdagi horakhiba tamthiraba langi thoudok singna hokiba sei omasida Manipur bu mai sahali haina Dr. Angomsa Bimola Koijamna New Delhi da Labor All India Congress Committee AICC gi office da pangthokpa National Media gi Paogi meephamda phongdok khibaga loinana karigumba Manipur da ingtappa hanjin haninglabadi ahan badi state asida constitutional order hana hanjin hangadabani adugu state laingak ke kutta leiriba law and order gi pibam phagat hangadabani haina phongdokre. Loisalakpada sanabgi pauda All Manipur Football Federation AIFF ki miyeng makada Punjab ta hojik chathariba AIFF Elite Youth League lisingani kumnga puntroki ngasi sanakiba tongan ba match singda Asupi Football Academy amasung TYTA mai phakkhre. Trongloubigi amasung gelmong thoudok mari lenana Manipur punbada tha asigi train parmusa drama pangilona ba ahing de sathagdiba total shutdown gi khongzen asiga Trongloubigi thoudok ki matang senkiba JSC ga mari lenade loinana JSC ga lenga ka wari chanarbusu warisin puraktabana khongzen sangsin gi gani haina JSC asigi convener Sinam Ajit Kumar na Trongloubigi da leiba JSC ga office da pangthokpa paumi meepham amada phongdokre. Ngarang numidang pung turung makhairom tarukpadagi horaduna numidang pung taramathoy phawba kuki terrorist singna litan PS Koliba sanakathel tamna nongmai amasung bom kapsilakpadagi khul asibu ngak selakliba Mari Maha Regiment Kut aduna nakal anigi marakta kut thongnarakhraba matung ngasi numidang pung ahum makhairom tarakpadasu kuki terrorist singna khul asi tamna nongmai kapsilakre hairi. Hojik Manipur phongniba tongan ba pause khade mari pau pau tamjak tension jeri meyam